Pahalgam attack ki pakhum moina India na ngasi ahing pung amaga minute fu mari rom tawa matamda Operation Sindoor attack pangthok tuna Pakistan ki mapham hapanda India ki missile attack tokre attack adu da terrorist humtra hena siba amadi asopon kya nang khre hari amadi America na sawa Pakistan fighter plane F-16 amasu hatkhre haina press na phangma source amana hari nakal amaronda Pakistan ki defense headquarter na su ngasi ki India ki Operation Sindoor attack adu ki laman khumgani pongdokrakhre haina press na phangba source amana hari